Image PAODAM miyang tabiribasing Bosurbala na kurumzari na sige maroiba pau pizari. Numit mga ni state kit hakta chathagadaba gan ngay English ngani kulumdoy thauram asi hudokre. School tara dipan gi mahiroi nupi macha. Marifutara da cycle school bag smart projector amadi sport material sing yanthokre. Tara mapan subas manglilaning thamkumai English ngani kunithoit asi loisin kre. Loinana CRPC gi section chamani phumari thugai duna protest tawbasing bu criminal case oina register tawba yahangadaba bill ama president na ayaba pikre pawmucha khaina pizari Kabui Union Manipur Game Ideng Makhada State Level Kabui Ganga Celebration Committee na senduna numit mangani chathagadaba State Level Kabui Gangai 2023 ngasi Imphal East ki Kaikhu Kabui Village da RDN PR Minister Yumnam Khemsan Haudokre Kumai ase Gangai is Cultural Legacy of Kabui haiba theme da Kabui gi nat lining laishon amasung chanabi gi matung inna harau tayamna haudokibani Kumai ase haudokpaga mari lainana Yumnam Khemsana isagi haurapfam ipa ipu masak khangna hingmadu chaukhatpa khunai kawi haina phungdokladuna Kabui singna chahi lisang kayadagi Makhoigi oiba lining laishol nat amasung chatnabi ngakna thambagi damak thagatpa amadi pukning thawatpa phongdokre Thoramaduda minister na makataraduna Kabui singna khunda leitaba horokpadagi hauna maiwa chingduna asengba mai puthoklaga pangthokpa gan ngaigi kumhai ase ngasi fawa preserve tawduna thamba ngamliba ase thagatningaini kumhai ase haudoknaba maiwa chingduna asengba mai chukhatlaba gan ngai kumhai haudokpa fangbada minister na apenba amadi nungaiba phungdoki loinana kumhai ase lakadaba mathaki chahida hena pakthok chawthoknaba pangthoknaba angamba thakta hotnagani haibagi thajabasu minister na piramki thorom adu hawdokpada Khetrigao Langthaba Kairao amasung Sagolban AC MLA sing civil society organization singi luchingba sing amadi tungan ba Kabui village tagi lakpa ahalaman ima ibel kayana saruk yaki thorom adugi manung channa Kabui gi nat amasung chatnabigi oiba jagoi gi thorom kayasu utki tungda miyam punna chaklen ama chaminaduna kumhai ase harau tayamna pangthoki Tingkau Rangwangi mafamda Yupantamduna Hoilauduna Amadi Maiba Chingduna State Level Gangai Festival Haudokre Gangai ase State asige khwaidagi colorful oiba festival amani Kabui Rongmai Furupna ngasi fawba Furup asigi oiba indigenous culture amadi tradition ngaktuna chanariba asemak yamna thagatningai ni haina education minister Thongnaujam Basanta Kumar na phongdokre Palace compound laiba iboyama sanglenda state level Gangai celebration committee Manipur na senduna pangthokpa state level Gangai festival haudokpagi thoramda wafam ase phongdokibani Festival haudokpa thoram aduga mari lainana minister Basanta Kumar na Kabui Rongmai Furup asige culture tradition loan Chaukhatpa amadi Chaukhat hanba haibase tawdraba yadaba amani hauzik lairiba BJP na luchingba lenga asege luchingba oiriba Chief Minister Nongthomba Biren gi minyeng makhada lamdam sida lairiba ching amadi tamgi marakta amato oiba amadi nungsi chanabagi wakhalon ama sagatpa ngamlakli masagi mathakta lamdam sege Kabui Rongmai Furup ki lol yauna maru oiba lol taret khangat lagat lamdam sida lairiba miyoisingda Akhanana tamba yabagi khudong chaba ama pire lamdam sida lairiba furup singi lol tamduna state asigi amata oina punsin bada achauba thodang ama oigani haibagi lengakta thajaba chauna lei haiki minister asina makhatarduna organizing committee na Gangai festival ase chahi khudingi oina akhanaba theme ama khanduna chahi chupa pangthoknaba hotna se Gangai festival bu tungkoina state general holiday oihanabagi wafam chief minister da taksingani haiba wafam pongdokhi minister asina Manipur gi masak nairaba
historian oibada natana luchingba ama oiramba lekhidraba professor Gangmu Mai Kamai gi mafamda ikai khumnaba utki tharmaduda Thangmaiban ACG MLA KS Joy Kishan Wangkhai Kendra MLA Thangjam Arun Kumar Social Worker and Rajendro Organizing Committee gi maru oiba thoburoi yauna state asigi tongan ba mafam singdagi lakpa kabui khulgi miyoi singna tharmaduda saruk yakhi Kabui Rongmai Furuk ki oiba nat ki oiba jagoi isai utpana tharonggi maru oiba masak oiki Manipur lenga ki DIPR na piba khwaidagi faba editor gi mana anirak fangkraba amadi tungan ba lukayana mana kaya piduna ikai khumnaba utkraba sana leibak pauche gi editor Hemanta Kumar Ningombambu Lanai TV channel amagi khananaina bagi thoramda wangang lubaga mari lainana Irilbung police na masagi mayumdagi ngasi farure Hiramase ki matangda MSTV na fangba pauda ngasi ayok pung 8 makairom taba matamda okram chuthekta leiba editor Hemanta Kumar gi mayumda Irilbung police station gi second osinal chingba police gari mari laki police team aduna Hemanta Kumar gi yumgi ka khuding mak changduna thihumbagi thabak chatharaba matungda ayok pung 8 minute ifungarom taba matamda editor Hemanta Kumar bu Irilbung police station da faduna pughi editor Hemanta Kumar na Irilbung police station jawraba matung station aduda Manipur Police ki IGP Themting Ngasangwa amadi Imphal East District Police ki SPM Pradeep Lagduna mahak fariba adugi matangda wari sanaduna tongan ba wahang pawhang kayasu chathaki hari tungda ayupung 12 makhairom taba matamda Hemanta Kumar bu condition amata yaudana amuk hanna thadorakibani hari Amaromda editor Hemanta Kumar bu police na fakiba sigamari lainana Manipur Press Club da All Manipur Working Journalist Union Amju amadi Editors Guild Manipur ani ki apunba mifam ama phamkhre mifam aduna sanalebak editor Hemanta Kumar fajiluba adu Amju amadi EGM na akanba mawongda yaningda mafongdorakli Manipur ge governor La Ganeshan na haikre mahai masagi lamsida Avesana Research Foundation na miyoi kayada service kaya fanghali wafam asi ngasi Avesana Research Foundation na Lila Foundation India gi sponsorship makada sinduna Manipur State Film Development Society kono mamang Imphal gi auditorium do pangthokpa philanthropic event amada governor na phongdokhibani thoramda Union Minister of State for External Affairs and Education Dr. Rajkumar Ranjan su saruyaki ngasi thoramda Governor La Ganeshan na Dr. Rajkumar Ranjan ga loinana Imphal Valley da leiba school 19 gi mahiroi nupi macha 24 da cycle smart projector sport material sing amadi school bag sing yenthoki Tharomdu da wangang laduna Governor La Ganeshan na makata na phongdokhibada Avesana Research Foundation na Union Minister of State Dr. R.K. Ranjan gi laikhidrabi machanupi Daina Rajkumari bo ningsingba oina philanthropic activity kayama Sinbasi hauzik matamgi miro singda naha singda inspiration pi bani mahakna hinglingai da horticulture gi lamda mangkhargadaba urei sing kanaba thaba kaya matoramduna scientific contribution kaya pibiramki mahakna piramliba contribution bo sakhangba oina young scientist award piki haina governor na phongdokhibaga loinana foundation asina makata na su tungi punsida quality education phangnabagi paujal state sigi tongan mafam singda pinanaba thaba kaya pakhalakani thajai haiki Lamtamasegi mipung kudingi jinda sana kotnaba amadi kalagi matik maya yaubana top-topa ama oina miyamna khangnaribani haina Manipur University gi BC Professor and Lokendro Singana phongdokre Dean of Students Welfare Fit India Campaign Committee amadi Fit India Club Manipur University ahumna punna khosamnaduna numit marini chathagadaba second children winter Adventure Sports Camp MUG Football Ground da ngasi haudokpagi thoromda athoiba mitunglen gi warot pirduna hai Manipur da lairiba chingmi ta misingi hakchangda sana khotnaba amadi kala vidya kaya sing ishona pithok piduna lai maram asina lamdam asidagi masana kaya da saknairaba kaya puthoklakli bani kemasida saruk yanabagi damak nauriba angang sing thawai yauna lakliba si yamna thagatli loinana horakliba naharo sing hakchang fana thamnanaba khotnabada sana khotnaba asesu yamna maru oiba amani masida mama mapa oiba singna asigumba thoramasida saruk yahannaba khotnabiriba ase thagatingai ni haiki Hairiba game asida tungan ba adventure sports taramathoi yauri yoga aerobic horse riding zip lining jummering wall climbing river crossing
water absorbing ball, water absorbing drum, amadi aroiba numita trekking amadi recreational activities pangthokani. Leibaki issue ama lakpaga tungan ba lanai lup singna sumang lila utpada athing ba hekta pi bagi chatnabi ama hek leiriba asi thadok piu haina CAF NPD minister Laisang Them Susendro Meitaina miyamda appeal tawkre wafam asi Manipur State Sumang Lila Council na sendana iboyema Sumang Lila sanglenda haukiba December 13 dagi chatharakpa 38 suba Sumang Lila gi ningtham kumai inglisingani kunithoi loisinbagi thoromda haikibani thorom aduda minister Susendro na makatara duna Manipur asi issue yamba state amani adubu issue ama hek leibaga kumai harau thinglibani haiduna Sumang Lila utpada athingba thamba asi afaba khongthang nate mangjongna khanghanba tawdana Sumang Lila hekta thingba asina artist singda piriba chaitheng asesu athingba pigaliba organization singna khanthabiu artist ke profession haibase achamba profession nate artist masing hantharakpada khunai asegi saktam da kadai fawba manglakadagi haibadusu khantaminasi maruina Sumang Lila na khunai amabu ahongba purakpada lawriba thodang asesu aikhoi khudingmakna khangfam thoi haiki ngasigi tharomgi saru ama oina maming lairaba lilaroi hiang lukhoida Bidonu Award Padmasri Warepanabada Ima Santi Ningsing Award L Bidyanandada Gulam Jat Idol Award Sagol Sem Sana Meitaida Popular Award K Devan Sarmada Moirang Ningthau Award Jiten Kumar Nauremda Gojendro Award Saknairaba Lilaroi Lai Ivotombida Bori Award Sumang Lila gi Director O Profilo Chandrada Madhumangkol Sarma Award Manipur State Sumang Lila Council ge Lifetime President su oiriba Scriptwriter PH Gunachandra Sarmada Nongthombam Birendra Kumar Award L Gokulda B Jugol Chandra Sarma Award Sumang Lila ge Seshakpa Hawaibam Budida Babu Yaimavi Award Sing Kusinaduna Ikaikhnaba Utki Award sing asida citation lengan amadi selgi manasing yauri Kakching district ki hianglam lai pangan badagi Hiran may fawda PMGSY scheme gi makhada koilas thakiba lambi asigi mafam kayada kairak liba asi mari laina basingna mityeng changbiduna nongna semjin binaba lambi asigi nagyata tariba miyamna lenga ki pukning chingsilakli hiram asiga mari laina na lambi asigi nagyata tariba miyamna pawmisingda phongdorakpada Kakching district ki hianglam lai panganba dagi hiran may fawbagi lambi asi kumzalising ani taratare taranipanda PMGSY scheme gi makhada Manipur gi ahanba geotextiles sizinanaba koilas thakiba lambi ni lambi gi signboard ta lambi asi okram ibotomba kawwa special class ki contractor amana thabak sukhibani amadi thabak asi work order da kumzalising ani taratare trainpanda same laga inglising ani kolumdoi gi metha fawba maintenance tawani hairabasu atopa signboard amadana lambi asi contractor na kumzalising ani kunmari gi July fawba maintenance tawadabani hairiba maintenance work kidama rupa lakh taratare henbagi senfam ama खाक्तुना थमदी असुमना लंबी असिदा पोटहोल लेबा ड्रेनेज फुंजिलकपा यावना अतै अकाय तोय कया यौरकपदा सेमजिनबा सेनफम कया लेरबसु कॉन्ट्रैक्टर गे माइकैदगी कोइलास थाबा लोइखिबदगी लंबी असि ngasi फावबा मेंटेनेंस तौदबना मफम कयादा काइदुना मियाम चाउथोक चथोक चसिंदा खुदोंग चादबा कया मायोकनरे मसेगी मथक्ता वर्क्स ऑर्डरदा लंबी असिगी मफम अहुमदा कल्बर्ट अहुम हापकदबनी हाइरबसु कल्बर्ट अनि खक्ता हापलगा कल्बर्ट अमना ngasi फावबा सेमदना लेरी मरम असिना फिवम सोकलबा लंबी असि हंदगी वर्किंग सेशन असिदा सेमजनबा मरी लेना कॉन्ट्रैक्टर PMGSY थौबालगी EEAE लोकल MLA अमदी मिनिस्टर ना मथौ ताबा थबक लौकटपियु हाइकी महिरो सिंह खलगा लमलाई एफसी के मनुंगदा लेबा तखेल संजेनबम एडेड हाई स्कूल बो अथुबदा नौना सेमजिनबा हौरगनी हाइना कॉन्स्टिट्यूएंसी के MLA के H इबोमचाना थाजबा पीख्रे वफम असे MLA ना स्कूल असेगी हौजिक ओइरिबा फिवम सिंह यंगसिनबा चटपदा फोंदोखिबनी खुंजत अदुदा स्कूल मैनेजमेंट कमिटी की थौपुबा सिंह अमदी लेकाई की मियोय कया सुसरु याखी खुंजत अदुगा मरी लेनना के H इबोमचाना फोंदोखिबदा स्कूल असे लमलाई एसेगी
Takhel Sanjenbam Maikeromda Amata Ngairaba Yamna Maru Oiba Mahisangni School Asegi Hauzik Oiriba Fivum Ase Yamna Laibuk Thiba Saktamni Maramasina School Aseda Tamliba Mahirosing Amadi Mama Mapasingi Yenglaga Mahaki Lanai Senfam Dagi Atuba Matamda Semzilagani Haiki Imphal East District ki Haingak Margin Polo Complex ta Pangthok Liba Taruk Suba Singju Festival gi ngasi Nipani Chanba Numit Asega Mari Lainana Singju Yokhat Balop Sayona Rims Blood Bank Amadi Life Savers Manipur ga punna khusamnaraga voluntary blood donation camp ama festival mafamda pangthokre thoramasega mari lainana festival committee asege convener Rakesh Naurem na phongdokhibada mi amagi punsi kanbada tangai fadana hospital da igidar ka lairakpa matamda mateng pangnaba haiduna voluntary blood donation asisin bani Haukiba chahi English ani taramapan gi October 3 ta notification thokduna haukiba Kaukiba PHED Group C amadi digi postingi Viva Voice Forward Loiduna Laikiba Chahi Faraba result Haidopagi Mahutta Thasigi Anida Anoba posting Launaba Cabinet na Ayaba Pikiba Asi Yamna Laibak Haina All Manipur PHED Viva Voice Completed candidates AMP HED BVCC Secretary MD Mustakim na Fungdokre ngasi Manipur Press Club to pangthokiba pawgi mifam amada mahakna makata na hai hauzik chahi ahum pharaba fawba haidoktana lairiba result ase ahangba regular post chani taramari gidi result ase haidopiyo haina lenga asege CM PHED Minister Laisangthem Susindro amadi hanagi Minister Dikho yauna mari lainabasingda hanjinna Haijatana Laklibani. Adubu result asi Haidopibagi ona Tainabada, Tasegi Anida, Anoba posting Lonaba cabinet na Yaba Piki Bahibasi cabinet sing Amadi, guardian sing, candidate sing Amadi, guardian sing na Yabangamloy. Chahi Ahum Hena, Haidoktana Ladiba posting si result asi Atuba Matamda, Haidoknaba CM and Birena Mitin Changbiu, Loinana, Haidoktana Ladiba postingi, result asi Haidoktriba Faba Anoba posting Lobagi process Kudak the Lepiu, Karigumba from Sing Asigi on a Tainabada, Lenga Amadi, Mari Lainaba Singna, Tabak Patarabadi, candidate sing Amadi, guardian sing na Democratic Oiba Kongzang Kaya, Zansilakpayai Haiki. Human Resource Development Center Mayang Imphal gi sponsors Makada Public Library Mayang Imphal na senduna Bhartiya Dalit Sahitya Academy Delhi na piba tungan ba award fanglakrabasing taram na upagi thorom amang si Manipur Press Club ta pangthokre thorom adu da Dr. Ambedkar Fellowship National Award 2022 fanglakrabasing atang sitna Sagol Sem Samson Maitai Kumantem Aneshwari Devi Dr. Hidam Dolen Warepam Hemabati Nirmala Raskumari Yumnam Ningol, Noyolai Devi, Sagol Sem, Kanhait Maitai, Rita Thokchom, Pramodini Thongnauzam, Dr. Ambedkar Distinguished Service National Award 2022 Fanglakraba, Mathang Sitna, Dr. Naurem Sanatomba Singh, Dr. Konthauzam Bimola Devi Amadi, Savitri Bai Phule, National Fellowship Award 2022 Fanglakrabi, Malaya Moirang Themda Citation Piduna Taramna Oki. Thoromaduda JNMDA Director P. Bila Singh, Imakhol Founder President Dr. Rajkumar Gunachandra Singh, 5 Changangai Jila Parishad Member Senjam Marjit Singh, 6 Tinungai Jila Parishad Member Oinam Joy Chandra Singh, Yauna Tungan Resource Person Kayasu Saruyaki. Maitai Mitaibu India ki Constitution ki Makhada Scheduled Tribe ki list nauna chalhanaba mathau taba recommendation Thagadabani Haina Vishnupur District ki Nambol Koithel Mapada Masing Yamlaba Nupi Singna Tidem Lambida Thoraktuna Human Chain Semlaga Khongjang Sangsen Krek Khongjang Adu Scheduled Tribe Demand Committee Manipur gi Midyeng Makhada Nambol Apunba Nupi Lok Nambol Kaithel Fambi Singh DPUVO Nambol Amadi STDCM Vishnupur District Branch na punna senduna pangthokibani nungthel pung ama makhairom taba matamdagi hauduna changsilakhiba khongjang aduda Laingakna Maitai bu Scheduled Tribe ki list nauna chalhanaba mathau taba recommendation thadabagi mayokta kholau kaya lauki khongjang adugi matangda khongjangoi amana phongdorakpada Maitai haina mission yamjatraba furup ase kananaba amata ngairaba pambai ase mitaina ST list chanba asina oiri
Maruina state asida train yawartringaida furup asi ST lista chalhoba haiba asi yamna mathautai maramasina lengangna athuba matamda center da furup asibu ST lista chanaba recommendation thabiu kadigumba miyamge apamba asi lengangna thabak oina onthoktrabadi maikai asomgi miyamna su scheduled tribe demand committee manipur ga khusamnaduna khongjang kaya changsingani haiki. The Code of Criminal Procedure (CRPC) के Section 144 बु थुगाइदुना protest तौबसिंगबु criminal case ओइना register तौबा याहनगदबा गुजरात की bill अमा president अयाबा पीख्रे. Code of Criminal Procedure Gujarat Amendment अदु State Assembly ना होकिब चाहिगे March ता pass तौकिबनी. Public servant अमना पीब order बु इंदबा हाइबसे Indian Penal Code Section 188 के मखादा CRPC 144 बु थुगाइबनी हाइना issue तौबा यारगनी. Complaint तौरिबा मियोय अदुना अइबा ओइना पीद्रबदी कोर्ट ना मदुबु CRPC के सेक्शन 195 ना क्रिमिनल conspiracy नि हाइबा यारोय हाइरिबा वफमदु अमेंड तौबनी. हौजिकति गुजरात गवर्नमेंट के पुलिस कमिश्नर अमदी डिस्ट्रिक्ट मजिस्ट्रेट ना CRPC के सेक्शन 144 थुगाइदुना प्रोटेस्ट तौबसिंगबु थबक लखटपा ngамहलगनी चेराक ओइना IPC सेक्शन 188 की मखादा था तरुक जेल द थंबा याय हाइरि. Myanmar government laiba aduge Independence Day ga mari lainana prisoner lising taret supna tarani thoi thadokadauri. Senior General Min Aung Liang na haikibada international amasung regional country singa loinana organization kaya na ikoibo sawat pagi natraga yaningtabagi wafam kaya phongdoknari. Yumthangnaba laibak sing China, India, Laos, Thailand amasung Bangladesh ka naksinana thabak tawminari hairaduna ngamkhaida tangdu leitaba amadi chawkhatnabagidamak makhatana thabak tawminakhigani haiki. Wafamasi leibak adugi capital Naypyidaw pangthokpa parade amada wangangbuda General Min Aung Liang na phungdokibani. English ngani kunmathogi February amada Sukis ki government pu muthatlaga lanmi power paisin khrabagi matungdagi Myanmar da kangkhong chaiba fibam lairakli pro democracy protesters singbo force sinaraduna tiba laknaba matungda miyoi lising cha kaya jail da thamjinduna thamlibani adumoinamak thadokadawriba singi manungda political detainee singi wafamdi leya sengna pandri. Lanmina lenga ki khurji paisinkhibadagi USA, European Union amadi Canada na Myanmar gi mathakta sanction thamjinduna lakli. China na di sanction adu kana yaningdaba phongdoraklibani. Sanabagi pau All Irengban Football Association IFA na sinduna Irengban High School Ground chathariba 6-9 A-Side State Open Football Tournament 2022-23 gi ngasi sanakiba match anigi ahanba ground gi match draw chatkre. Match aduda YOC FC Tentha amadi Pukhao FC na sanakibada team animakna apiba matamda panjal amamam chanaduna draw oikibani. Team anigi panjal amamam du YOC FC Tentha gina jersey number 10 kisana match ki minute taret amadi Pukhao FC gina jersey number 33 abungona minute kun chatpada chankibani. Ngasigi anishuba ground ki match na SDO Palen na Bolero FC bu panjal amasunoda thoiki. SDO Palen ki panjal du jersey number 6A Mekhona minute kun mathoi chatpada chankibani. Aroibada maroiba pau amhana bizari. Numit mangani state ki thakta chathagadaba gan ngai English ngani kolomdoi thauram ase hodokre. School tara dipan gi mahiroi nupi macha Marifutara da cycle school bag smart projector amadi sport material sing yenthokre. Taramapan suba smangila ningtham kumai English ngani kunithoi asiloisin kre. Loinana CRPC gi section chamani phumari thugaiduna protest tawbasingbu criminal case oina register tawba yahangadaba bill ama president na ayaba pikre. Ngasigidamakta di pawdam matang asida loijire miying tabiribasingbu amukana khurumjari.